Kurumzari Impact TV na Impact Entertainment Channel da Sandok Chariba Thabum Sima a Carnival of Manipur cinema da meeting tabir bapunopu hama makta da Kishore Chandra Wangkem chana taram okcheri Thabum Sima a Carnival of Manipur cinema da chatliba thasigi oina akoina lokha chariba film director miyam ne sakang biraba saknairaba oza Romi Meitei ni aduga ngasigi oina sandok chagaduriba film asi non features section dagi koina lokha charaga Karfew haina mingthonba film adu uchagadabani adumakpu hariba film asi miyamda sandoktuna yenghandringegi mamangda hariba film asibu thawai happy giba nambi giba filmmaker oza Romi Meitei ga ngahak unaduna hariba film sigi matangda hena kupna khangminabagi tanjadu lawjeri oza Romi bu amuka hana Thabum Sima hariba program sta taram okseri oza Karfew harisi karma makhalgi film no kari no masida koin hek taba da yam sathi ba tamthi ba oina di hek man ba but manu da di kai no habsim jam tang thabi film ming ko gi Karfew kano hai tare government ki ko gi law impose to na ba ko gi tu lama oi ba Karfew gi spelling ko gi adu du na kano oi ba CURFEW aduga aigi Karfew sina KA na hoba hetare manungi meaning di kenon akogi angang sing maminga thon mada su ising chaw matam da pok pa ising chaw ba ka thon ba de di machiminaw mayam pok pada koigi mathang thang sum leitaba ko yaw bodo koigi mathang ding to dana ba ka manglem ka sai ko no bi kana chleit Manipur gi yamna tangdu leita da ba law and order gi phibam yamna phatta ba haitare hoi hojine khitang phagale haidoira adu di khangre I don't know ado adugi Karfew yam tawring adu maina pokpa angang amagi khogi maming film sida thoina Karfew na kawisisu film maming sida gi hauraga ina haijeningi si koisi adi law and order gi film jamna phatta ba kano to ning sai sing chaw ba ko ba dmai sing chaw yang pok da Karfew to ning da khoi gi pok ko phra yarong ani khoi kano sing ai ta ada dmai na oi bane ado Karfew film si karino masi kari matang da no haibi bi matung ina Karfew film si khoi gi Karfew ko ba angang mahaki mapa si khoi gi Kusimgi kapnaba sasinaba kapnaba koigi fake encounter da leigidraba dugumba victim amagi koigi masane masina koigi police sam winning magi punsida police oijabasine angang si pamjabadi haitare class 8 9 kaba ngasagi angang ada Mama lukrabisina di magi mapuroiba aduga nangi napa adu sumai tawduna fake encounter da sasinaba kapnaba da nangi napa si sumai na hatkibine aduga nana kadobagi nang police oidoino seida angang sida phawba magi wakal magi aim in life siga fake encounter gi saitheng phanghoriba saigi lukrabi mama aduga macha ani sigi masagi vision adugo mangonda kari feel tawri ani dugi confrontation dune khanaba dune madugi kano da haitare Karfew the portrait tawris adu between the line Karfew films da in a project tawris sidi matam amada ngasi deni kuidri adum numit khudingi ayuki pausi headline da khogi kapnaba da sire adu sire ada sire Hoji Pawda masing figures of Sana Aina Panjadragasu, Milising Amaga, Samagi Matakta, which pay encounters, minus secret, have the human rights, Kangbu, the activist Mayama, Mogi records the Kange, was it? Masi case Mam Satava Mamsu, lady, having Quina, news and Tari Uri. I adugi expert, Manatragasu, Adoma Sanzanba, to a human rights activist, Manatragasu. Matamama the minor Kanna, Quigi, Numit Kudingi. Kamna bada sire aduga mu masi kamna bada siba natte haidana koigi JAC mayam phanggi ngasagi
ꯌꯥꯝꯈ꯭ꯔꯕꯁꯤꯒꯤ against ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯌꯥꯝꯈ꯭ꯔꯕ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯐꯝ ꯃꯐꯝꯗꯨꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯨꯒꯤ ꯖꯦꯁꯤ ꯃꯌꯥꯝꯅ 사신나바 감나바니 마시 수마이나 윰데기 수마이나 고데이 셀라가 부토키바니 or 수마이 떠기바니 하이베시기 예나바 훈나바 마시 숭고이 로이 기다바 마땀 마마디 야오 그래 ngasi 데기니 사히 아니 홍기 마망다 마니푸르기 얼마 피범 차이다래 아다 마땀두다 아이슈 마니푸르다 차우자바 마니푸르다 폭서바 마니푸르 눅시자바 미삭 아마 오이나 아이코이기 하우글라카도리바 나하싱세 앙앙싱 하이다래 앙앙싱시나 ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗ ꯃꯣꯏꯁꯤ ꯑꯗꯨꯗ ꯒ꯭ꯔꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯍꯥꯏꯕ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯌꯥꯝꯅ ꯅꯣꯕꯜ ꯄ꯭ꯔꯣꯐꯦꯁꯟꯅꯤ ꯍꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯄꯥꯈꯠꯆꯕ ꯑꯃ ꯐꯥꯎꯖꯩ ꯃꯔꯝꯗꯤ ꯍꯥꯠꯂꯤꯁꯤ ꯊꯥꯅꯥꯅꯅꯤ ꯑꯗꯩ ꯄꯨꯂꯤꯁꯅꯅꯤ ꯑꯗꯨꯅꯅꯤ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯁꯤ ꯀꯥꯝꯅꯕꯗ ꯁꯤꯕꯅꯤ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯅꯥꯀꯟꯗꯒꯤꯅ ꯑꯗꯒꯤꯗꯤ ꯑꯗꯒꯤ ꯃꯗꯨ ꯅꯠꯂꯤ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯑꯋꯥꯏ ꯑꯈꯨꯝ ꯁꯨꯝ ꯇꯧꯅꯕꯁꯤꯅ ꯑꯉꯥꯡꯗ ꯑꯩꯈꯣꯏ ꯀꯩ ꯃꯃꯤ ꯇꯥꯈꯤꯕ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯃꯁꯤꯒꯤ ꯚꯤꯛꯇꯤꯝꯁꯤꯡꯁꯤ ꯀꯌꯥꯝꯅ ꯋꯥꯏ ꯍꯥꯏꯅ ꯅꯩꯅꯕ ꯀꯩꯅꯣꯗꯤ ꯅꯠꯆꯗꯦ ꯐꯤꯜꯝꯁꯤꯗꯤ ꯑꯗꯣꯝꯒꯤ ꯅꯥꯀꯟꯗꯨꯅ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛ ꯑꯃꯅꯤ ꯑꯩꯅ ꯐꯤꯜ ꯇꯧꯖꯔꯤꯁꯤꯗꯤ ꯚꯤꯛꯇꯤꯝꯁꯤꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤ ꯏꯠꯁ ꯑ ꯅꯣꯕꯜ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯁꯦ ꯀꯥꯎꯈꯤꯕ ꯇꯥꯔꯦ ꯄꯨꯂꯤꯁꯀꯁꯦ ꯀꯅꯥꯝꯇ ꯑꯣꯏꯅꯤꯡꯉꯔꯣꯏꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯗꯥꯀꯨ ꯗꯔꯥꯡ ꯇꯧꯒꯦ ꯍꯥꯏꯗꯤ ꯄꯨꯂꯤꯁ ꯑꯣꯏꯒꯗꯧꯕꯅꯤ ꯑꯗꯣꯝꯒꯤ ꯀꯟꯁꯦꯞꯇ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯕ ꯐꯤꯜꯝ ꯑꯃꯅꯦ ꯀꯥꯔꯐ꯭ꯌꯨꯁ ꯑꯩ ꯉꯁꯥꯏ ꯋꯥꯔꯤꯁꯨ ꯊꯝꯖꯕꯗꯁꯨ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯅꯤꯡꯕꯅꯦ ꯃꯃꯥꯁꯤꯅ ꯀꯩꯗꯧꯕꯒꯤ ꯅꯪ ꯀꯩꯗꯧ ꯑꯣꯏꯗꯣꯏꯅꯣ ꯅꯪꯒꯤ ꯅꯄꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝꯗꯒꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒꯤ ꯄꯥꯎ ꯆꯦꯗꯅ ꯁꯨꯃꯥꯏꯅ ꯀꯥꯞꯅꯕꯒꯤ ꯐꯤꯖꯣꯜ ꯍꯥꯏꯇꯥꯔꯦ ꯁꯦꯠꯈꯤꯗꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯒ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯇꯥꯔꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯅꯄꯥ ꯍꯥꯠꯈꯤꯕ ꯅꯪ ꯃꯤ ꯍꯥꯠꯄ ꯑꯣꯏꯔꯒꯦ ꯍꯥꯏꯕ ꯃꯃꯥꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯅꯪꯁꯨ ꯃꯤ ꯍꯥꯠꯄ ꯑꯣꯏꯔꯒꯦ ꯍꯥꯏꯔ ꯑꯗꯣ ꯑꯉꯥꯡꯁꯤꯗ ꯂꯩꯖꯔꯤꯕ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯕ ꯅꯣꯕꯜ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ ꯏꯃꯥ ꯅꯪꯅ ꯈꯜꯂꯤꯗꯣ ꯄꯨꯂꯤꯁ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯃꯤ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯉꯥꯡꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯖꯔꯤꯁꯤꯗꯤ ꯑꯗ ꯑꯉꯥꯡꯁꯤꯅ ꯄꯨꯂꯤꯁ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗ ꯂꯣꯟꯅ ꯆꯦꯜꯂꯒ ꯑꯉꯥꯡꯁꯤꯅ ꯊꯥꯔꯝꯕꯒꯤ ꯀꯩꯅꯣꯅꯦ ꯑꯗ ꯑꯔꯣꯏꯕꯗ ꯃꯃꯥꯁꯤꯅꯁꯨ ꯌꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕꯗ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯣꯕꯜ ꯄ꯭ꯔꯣꯐꯦꯁꯟꯅꯤ ꯍꯥꯏꯕꯁꯤꯅꯤ ꯉꯁꯥꯏꯒꯤ ꯐꯤꯜꯝꯁꯤꯒꯤ ꯀꯩꯅꯣꯗꯤ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡꯁꯨ ꯑꯣꯏꯖꯩ ꯑꯣꯖꯥꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯇꯧ ꯇꯥꯔꯒꯗꯤ ꯑꯃꯔꯣꯝꯗ ꯐꯤꯆꯔ ꯐꯤꯜꯝ ꯑꯃꯒꯤ ꯂꯦꯡꯇ ꯊꯝꯕ ꯌꯥꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯨꯃꯛꯄꯨ ꯁꯣꯔꯠ ꯐꯤꯜꯝꯗ ꯃꯁꯤ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯁꯤ ꯃꯌꯥꯝꯁꯤ ꯀꯣꯝꯄꯦꯛ ꯑꯣꯏꯅ ꯍꯥꯞꯄꯛꯄ ꯍꯥꯏꯁꯤ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯍꯣꯏ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯃꯁꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏ ꯃꯁꯤ ꯑꯗꯨꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏ ꯃꯁꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯁꯤ ꯑꯗꯨꯝ ꯁ꯭ꯇꯣꯔꯤꯁꯤ ꯃꯁꯤ ꯑꯩꯅ ꯏꯖꯕ ꯑꯗꯨꯗꯒꯤ ꯋꯥꯐꯝꯒꯤ ꯑꯗꯨ ꯀꯩꯝꯇ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯡ ꯁꯥꯅ ꯊꯣꯛꯏꯕ ꯁꯕꯖꯦꯛꯁꯤꯡ ꯑꯃ ꯂꯧꯈꯠꯂꯒ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯃ ꯂꯤꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯀꯩꯅꯣ ꯅꯠꯇꯦ ꯃꯁꯤ ꯁꯩꯔꯦꯡ ꯑꯃ ꯑꯗꯨꯒ ꯂꯩꯇꯕ ꯋꯥꯔꯤ ꯑꯃ ꯁꯥꯒꯠꯂꯒ ꯍꯦꯛꯇ ꯄꯪꯂꯤ ꯂꯤꯕꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒ ꯃꯥꯟꯅꯗꯕ ꯐꯤꯕꯝ ꯑꯃꯗꯅꯤ ꯃꯔꯝꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯨꯟꯁꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯆꯥꯎꯖꯔꯛꯄ ꯑꯣꯏꯅ ꯑꯩꯁꯨ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯃꯗ ꯐꯥꯎꯔꯛꯄ ꯌꯥꯝꯅ ꯄꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦ ꯏꯟꯁꯄꯤꯔꯦꯁꯟ spark of inspiration adudagi sorry my spark of idea adu kak feel toraga adu inspire tawjaba kanone aduna masi challenging way masi wari si lina bo khona badadu hari ba khogi Karfew hari film si Brahmaputra Valley Film Festival su so gi second best short film gi award lobi rakhi badugumba film amne da ozam sidam khogi hari ba si khogi fiction dauna khogi sagi kya tare characterize tawraga namba picture ni habesin di ozan su haibali khoi khangjei ana masne khoi saktam langni ba hai tare casting si kana no kamain thing na hoi maruina khogi kano sing si khogi character yamna changde film sida character ahum mari kaktana sanabani mama gi character da khogi Anita masi khogi theater gi kano ne artist amani yamna thawai yawba aduga mana mama gi kano se sai
ꯔꯣꯜꯁꯦ ꯂꯧꯏ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯍꯧꯖꯤꯛꯀꯤ ꯎꯔꯤꯄꯣꯛꯇꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯀꯥꯔꯐ꯭ꯌꯨ ꯀꯧꯋꯦ ꯃꯁꯤ ꯀꯩꯅꯣꯝꯃ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯤꯕꯁꯤꯒ ꯌꯥꯝ ꯆꯥꯟꯅꯔꯨꯕ ꯃꯄꯥ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ ꯀꯩꯅꯣꯅꯦ ꯀꯥꯔꯐ꯭ꯌꯨꯁꯤꯁꯨ ꯑꯗ ꯃꯥꯅ ꯀꯥꯔꯐ꯭ꯌꯨ ꯀꯦꯔꯦꯛꯇꯔꯁꯦ ꯀꯥꯔꯐ꯭ꯌꯨ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯀꯥꯔꯐ꯭ꯌꯨ ꯀꯦꯔꯦꯛꯇꯔꯁꯦ ꯁꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯖꯥ ꯁꯥꯕ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯀꯩꯅꯣꯁꯤꯡ ꯔꯣꯜ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯟꯒꯤ ꯚꯣꯂꯨꯝ ꯌꯥꯝꯗꯕ ꯑꯗꯨꯒ ꯏꯝꯄꯣꯔꯇꯦꯟꯕꯨꯗꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡ ꯈꯔ ꯑꯗꯥꯏꯗ ꯇꯧꯕꯅꯤ ꯑꯗꯨꯒ ꯀꯥꯔꯐ꯭ꯌꯨꯅ ꯉꯁꯥꯏꯒꯤ ꯑꯣꯏꯔꯤꯕꯁꯤ ꯃꯄꯥ ꯌꯥꯝ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯤꯒꯤ ꯃꯃꯤꯡꯁꯤ ꯋꯥꯔꯤꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯒ ꯋꯥꯔꯤꯁꯤ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯤꯡ ꯁ꯭ꯇꯦꯞ ꯑꯥꯎꯠ ꯂꯥꯏꯟꯁꯤꯡ ꯀꯩꯅꯣꯁꯤꯡ ꯂꯣꯏꯅꯃꯛ ꯁꯦꯝꯃꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯃꯤꯡꯁꯤꯗꯤ ꯀꯔꯤ ꯊꯣꯟꯁꯤꯒꯦ ꯍꯥꯏꯅ ꯁꯨꯝ ꯈꯟꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕ ꯑꯗꯣ ꯑꯉꯥꯡꯁꯤ ꯑꯉꯥꯡꯒꯤ ꯑꯃꯨꯛ ꯑꯣꯗꯤꯁꯟ ꯇꯧꯕ ꯍꯧꯕ ꯑꯉꯥꯡꯁꯤ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯃꯁꯤꯒꯤ ꯀꯥꯔꯐ꯭ꯌꯨ ꯁꯥꯟꯅꯕ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦ ꯑꯣꯗꯤꯁꯟ ꯇꯧꯕꯗ ꯑꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯥꯏ ꯀꯥꯔꯐ꯭ꯌꯨ ꯑꯩꯅ ꯀꯥꯔꯐ꯭ꯌꯨ ꯊꯣꯜꯂꯒꯦ ꯍꯥꯏꯅ ꯐꯤꯂꯝꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅꯁꯨ ꯀꯩꯅꯣꯗ ꯂꯩꯇꯕ ꯈꯟꯗꯕ ꯃꯃꯤꯡ ꯀꯟꯅ ꯊꯤꯔꯤꯉꯩ ꯌꯥꯝꯅ ꯑꯣꯄꯟ ꯑꯣꯏꯅ ꯊꯝꯗꯣꯛꯏꯕ ꯃꯇꯝꯒꯤ ꯍꯥꯏꯇꯥꯔꯦ ꯊꯣꯠ ꯄ꯭ꯔꯣꯁꯦꯁꯀꯤ ꯀꯩꯅꯣꯃꯗ ꯇꯥꯏꯃꯤꯡꯗꯨꯗ ꯑꯣꯗꯤꯁꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯉꯥꯡ ꯑꯃ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯄ ꯀꯥꯔꯐ꯭ꯌꯨ ꯀꯧꯕ ꯑꯃ ꯃꯥꯏ ꯃꯃꯤꯡꯁꯤꯅꯁꯨ ꯑꯃꯨꯛꯀ ꯑꯩꯉꯣꯟꯗ ꯊꯧꯌꯤꯟꯁꯤꯟ ꯑꯃ ꯄꯤꯈ꯭ꯔꯦ ꯐꯤꯂꯝꯁꯤ ꯃꯃꯤꯡ ꯀꯥꯔꯐ꯭ꯌꯨ ꯀꯧꯒꯗꯧꯕꯅꯤ ꯍꯥꯏꯅ ꯑꯗꯣ ꯀꯥꯔꯐ꯭ꯌꯨꯅ ꯊꯣꯟꯈꯤ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤ ꯀꯥꯔꯐ꯭ꯌꯨ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏ ꯀꯥꯔꯐ꯭ꯌꯨ ꯀꯧꯔꯝꯃꯦ ꯍꯥꯏꯗꯅ ꯑꯗꯣ ꯃꯥꯒꯤ ꯃꯃꯤꯡ ꯀꯥꯔꯐ꯭ꯌꯨ ꯊꯣꯟꯈꯤꯕꯒꯤ ꯋꯥꯔꯤꯁꯤ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯂꯤꯕꯤꯈꯤꯕ ꯀꯥꯔꯐ꯭ꯌꯨ ꯃꯇꯝꯗ ꯄꯣꯛꯈꯤꯕꯒꯤ ꯑꯣꯏꯔꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯃꯥꯁꯨ ꯀꯥꯔꯐ꯭ꯌꯨ ꯃꯇꯝꯗ ꯄꯣꯛꯈꯤꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯉꯁꯥꯏ ꯀꯦꯁꯤꯅ ꯑꯩꯉꯣꯟꯗ ꯍꯪꯕꯤꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯁꯤ ꯑꯩꯅ ꯍꯪꯉꯦ ꯅꯪ ꯀꯥꯔꯐ꯭ꯌꯨ ꯈꯣꯏꯁꯤ ꯀꯩꯒꯤꯅꯣ ꯑꯗꯣ ꯀꯥꯔꯐ꯭ꯌꯨ ꯃꯇꯝ ꯄꯣꯛꯑꯝꯃꯦ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯖꯕꯗꯣ ꯀꯣꯛꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯞ ꯆꯥ ꯂꯩꯔꯝꯃꯦ ꯑꯩꯅ ꯊꯃꯣꯏꯗ ꯀꯟꯕꯗꯣ ꯑꯣꯀꯦ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯔꯐ꯭ꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯥꯀꯣꯏꯅꯅ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯔꯦꯛꯄꯨ ꯑꯣꯏꯔꯁꯨ ꯕꯦꯁ ꯇꯧꯕ ꯐꯤꯂꯝ ꯑꯣꯏꯕꯅꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯗꯤꯌꯟꯁꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯌꯦꯡꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯇꯝ ꯑꯃꯗ ꯃꯥꯏ ꯂꯩꯔꯝꯕꯅꯤꯅ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤ ꯄꯤꯛꯆꯔꯁꯤ ꯋꯥꯈꯜꯁꯤ ꯃꯈꯣꯏꯗ ꯎꯕ ꯐꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯐꯤꯂꯝꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅ ꯑꯣꯖꯥꯗꯒ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯒ ꯍꯦꯟꯅ ꯈꯪꯅꯤꯡꯗꯅꯒ ꯂꯥꯛꯈꯤꯕꯒ ꯌꯥꯎꯕꯖꯥꯠꯂ ꯃꯁꯤ ꯐꯤꯂꯝꯁꯤꯃꯛꯅꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯅꯦꯁꯂꯤ ꯑꯗꯨꯃꯥꯏꯅꯗꯤ ꯍꯪꯉꯛꯈꯤꯕ ꯈꯣꯠꯈꯤꯕꯗꯤ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯌꯦꯡꯕꯁꯤꯡꯅ ꯐꯤꯂꯝꯁꯤꯒꯤ ꯍꯣꯏ ꯀꯝꯄ꯭ꯂꯤꯃꯦꯟ ꯑꯐꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤꯗꯤ ꯈꯤꯇꯪ ꯑꯣꯏꯍꯟꯅꯤꯡꯕ ꯁꯨꯃꯥꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯦꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯖꯦꯁꯟꯒꯨꯝꯕ ꯐꯤꯗꯕꯦꯛ ꯀꯩꯅꯣꯁꯤꯡ ꯄꯤꯔꯛꯄꯗꯤ ꯂꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯩꯅꯣꯗꯒ ꯗꯦꯞꯇꯒ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯇꯤꯛꯁ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯂꯩꯈꯤꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯁꯟꯗꯣꯛꯆꯒꯗꯧꯔꯤꯕ ꯀꯥꯔꯐ꯭ꯌꯨ ꯍꯥꯏꯔꯤꯕ ꯁꯣꯔꯠ ꯐꯤल्म ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯃꯁꯤꯒꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯀꯔꯤ ꯂꯩꯈꯤꯕꯒꯦ ꯀꯔꯤ ꯁ꯭ꯇꯣꯔꯤꯅꯣ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯨꯝ ꯁꯤꯃꯥ ꯀꯥꯔꯅꯤꯚꯦꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯗ ꯊꯝꯖꯔꯤꯕ ꯑꯣꯖꯥ ꯔꯣꯃꯤ ꯃꯩꯇꯩꯒꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯐꯤल्म ꯐꯦꯁꯇꯤꯚꯦꯜꯗ ꯁꯦꯀꯦꯟ ꯕꯦꯁꯠ ꯁꯣꯔꯠ ꯐꯤल्मꯒꯤ ꯑꯦꯋꯥꯔꯗ ꯐꯪꯉꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯁꯣꯔꯠ ꯐꯤल्म ꯀꯥꯔꯐ꯭ꯌू ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ